ꯍꯣꯏ ꯅꯪꯅ ꯆꯥꯕꯒ ꯇꯨꯝꯕ ꯃꯔꯣꯟ ꯐꯔꯤꯕ ꯍꯧꯒꯠꯂꯣ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗ꯭ꯔꯒꯁꯨ ꯋꯥ ꯉꯥꯡꯅꯣꯏ ꯇꯨ ꯆꯥꯛ ꯂꯩꯔꯦ ꯇꯨ ꯍꯥ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯩ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯉꯥ ꯊꯣꯡꯕꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯜꯂꯣ ꯏꯕꯨꯡꯉꯣ ꯅꯦꯠꯋꯥꯛꯁꯨ ꯐꯪꯗꯦꯃꯤ ꯑꯁ ꯑꯩ ꯁꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯌꯨꯝ ꯄꯥꯟꯕꯒ ꯉꯝꯃꯣꯏꯀꯣ ꯑꯁ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯩ ꯀꯞꯆꯦꯠꯄꯤꯗ ꯄꯨꯔ ꯆꯠꯈ꯭ꯔꯁꯣ ꯆꯠꯂꯣ ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯌꯥꯔꯦ ꯇꯣ ꯅꯪꯁꯨ ꯀꯞꯄꯅꯨ ꯃꯄꯥꯟꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯁꯤ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯂꯩꯔꯣꯁꯤ ꯂꯥꯛꯑꯣ sini Farni mapaan khare yam putro itu kemal ini am tahu dong dia pak as phone je as ꯊꯦꯡꯅ ꯊꯦꯡꯖꯜꯂꯛꯂꯤꯕ ꯅꯨꯄꯥꯅꯦꯅ ꯃꯁꯛ ꯐꯖꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯌꯦꯡꯅꯤꯡꯗꯦꯗ ꯑꯝꯇ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩꯅꯣ ꯃꯁꯤꯅ ꯄꯪꯀꯞꯇ ꯀꯞꯄꯤꯁꯤꯅ ꯄꯥꯝꯕ ꯑꯃ ꯌꯥꯎꯔꯝꯃꯗꯤꯅꯦ ꯑꯩꯅꯦ ꯀꯣꯛꯁꯦ ꯈꯔ ꯏꯪꯒꯗꯕꯅꯤ ꯑꯁ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯗ ngor gyan min ta de gyan mo ri chakki na mo maringgi jadi kok ide hau tuh sapun ini mà đi họ nè một vùng mùi này ác thì yột bậc asyik bread nih cheese ke ada tayo ke butter ke tayo ke pum na ka asa hau nih kailan lo ibo ngas as hawe hey pungau hawe ama lau ga ri kar mo ni khan doi jo as apa amam te yaw din to si ai no ji koi na ri bu nu pi den as
ꯑꯩ ꯉꯁꯤꯁꯦ 이징 징ꯂꯩ ꯈꯣꯡꯅ ꯍꯟꯈ꯭ꯔꯁꯤꯕ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯈꯣꯡꯅ ꯆꯠꯄꯒ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯑꯩꯁꯨ ꯈꯣꯡ ꯆꯠꯄ ꯑꯩꯅ ꯄꯣꯒꯦ ꯌꯥꯅꯤ ꯑꯩꯁꯨ ꯈꯣꯡ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯅꯣꯏ ꯅꯤꯕꯣꯛꯇꯤ ꯑꯩꯁꯨ ꯂꯥꯏꯅ ꯄꯣꯒꯦ ꯀꯩꯅꯣ ꯑꯩꯁꯨ ꯉꯝꯃꯣꯏꯀꯣ ꯈꯣꯡꯅ ꯆꯠꯄꯒ ꯅꯪꯅ ꯄꯝ ꯇꯥꯔꯦ ꯑꯁ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯅꯣꯏꯗꯤ ꯍꯥꯏꯕꯅꯦ ꯑꯩ ꯈꯣꯡꯁꯦ ꯕꯣꯜ ꯁꯥꯟꯅꯔꯨꯕꯒꯤꯅꯦ ꯂꯩꯉꯝ ꯁꯥꯉꯝ ꯉꯝꯗ꯭ꯔꯤꯕꯅꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯤ ꯆꯠꯄ ꯍꯣꯏ ꯆꯪꯉꯁꯤꯗ ꯁꯤꯒꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯂꯩꯇꯦ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ